Andak pangthukiba Council of Higher Secondary Education na lauba exam da ngarang akhui exam si result out tokre adubu handak pangthukiba exam sida punna mahero lising kun ga mapan ga hungpu mangana akhui exam thaki aduga mahero lising kun teret ka chamaga hungpu taraga mangana pass to bugi changna akhui 94% pass toki masida akhui newtv gi maikai dagi su hai bai akhui Cohsem na lauba exam sida mai paklaba adugumlaba akhoi Warepam Lidia akhoi Tampasana Girls High School gi commerce stream da topper oiribagi yumda Northeast window gi maikai dagi mahagna handaki exam asida commerce ki stream da topper oirapasigi matangda akhoina mahapu nungaiba congratulation piba amadi mahangna matau karamna haiba akhoi topper oirapasida mahaki lairik pabagi nongmada lairik pung kaya pai aduga parents ki support aduga mahagna magi lifestyle singje koina tungi angang singda tamja hona bagi tamakta ekoina newtv na su haiba koigi Warepam Lidia se una balak chabani ahan bamakta da a big congratulations to Thank you Lidia. very much. Okay, thank you. Yamna haraw phawe smaina council da topa tarak pade hana dagi kitang expect pudi taw jaidu oi taraga ju smaina asing wo orak pasida ina hana khanjaru duga sana base duga aina mamang da logiba soising this summe haina proof to was amane du yam haraw phawe. Okay. I class pre nursery da ina class 2 book se Catholic English school da tam ina lampungki. Okay. Duga class 4 sima class 3 sima Don Bosco da tamura matung class 4 da ina 10 se heritage convent da tamme duga heritage convent da gi 10 or matung da tisi dang tam Tien da di kamai to gi tien gi result de 10 gi result se ai Asian ji ga chana da ba high ga subject tammi ba jing ji ga kaisu yam kan hona gi de duna only 79% khak sakhe ina heritage da gi pass out or matung ja commerce ki school je dum yeng basida TG na hena phani na khanba Okay. do hama da di adum government school na mayam phatte khote da iri irang dum yawa lei khote na dumaina tawbani na dum kitang negative su oigi ba do oi taraga zu moina irang yaw su yawjagra sanu ai effort tuna dum thada jaraga ai isana bu pharaga dum ngamgani na dumai tar sanggibne adu oi taraga su TG da sanga kansida environment se yam tonga lamne tare like the focus on bakangu is like that focus on the oda jing adum full support bibi duga TG gaina yamna thagasaning ba hire ka di like katana tabida atop talent lai jaba satra sing sumoina loi support bi dance ta or zu painting hai jaba mi the sports ta or zu makoina dum support ta weba aduna yamna makoi dagi su amada dum tamnaraga yam development lai gi habtare I give me Warepam Lidia Hoji kenogi atopa sinpam ta tawjere mamangda government job kumba nasai career ta kra tamkha tawjarami de hojina 2010 dagi ngasi pawda nasai agarbati sabi du sabi mete du sabse Okay. sigi sinpam moina adum family kuna join family me tawina Okay. Queen Madam ki jong tang ꯑꯩꯒꯤ ꯃꯤꯡꯅ ꯋꯥꯔꯦꯄꯝ ꯄꯨꯒꯤ ꯃꯦꯙꯥꯄꯇꯤ Madhavati. Adudi apo madam pulak adum whole family duk sabasida oina. Okay. English masada su pining na tare magi masamaki win power ita koina parents amoina koi thabak sidadi adum mayam matamda sangdabnina sina sungumdaba koi bu mangda sai tips khara sum piyo parents amoina to yam kanna pressure pidana nanga du oidaba yate ma du fundaba yate kote haibagi pressure di mangda kaimta legide mana apamba class 9 level dagi ID commerce lo ni adum high gala ni ma apamba dum kona lagi na suma sum lakyo Okay. aduna mangda ida awaba kaimta legide ꯑꯩꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯈꯣꯠꯄ ꯑꯗꯩꯗꯤ ꯃꯥꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯅꯕ ꯈꯣꯠꯅꯕ ꯑꯗꯨꯝ ꯍꯧꯒꯠꯄ ꯍꯧꯗꯣꯛꯄ ꯈꯣꯠꯄ ꯆꯥꯅ ꯊꯛꯅꯕ ꯁꯤꯟꯕꯤꯔꯝꯃꯒ ꯑꯩꯒꯤꯁꯨ ꯑꯩꯈꯣꯏꯒꯤꯁꯨ ꯁꯤꯟꯐꯝ ꯂꯩꯔꯤꯕꯅꯤꯅ ꯅꯣꯏꯔ ꯊꯅꯝꯃꯒ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯐꯝ ꯊꯣꯛꯄ ꯁꯨꯔꯦ ꯑꯗꯨꯒ ꯏꯆꯥꯁꯤꯡꯅ ꯑꯗꯨꯝ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯃꯥ ꯆꯥꯕ ꯊꯛꯄ ꯇꯧꯔꯒ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯃꯥꯅ ꯍꯣꯠꯅꯖꯕꯅꯤ ꯑꯩꯈꯣꯏꯅꯁꯨ ꯀꯥ ꯍꯦꯟꯅ ꯃꯉꯣꯟꯗ ꯀꯩꯅꯣ ꯇꯧꯗꯕꯅꯤꯅ ꯏꯆꯥꯒꯤ ꯍꯣꯠꯅꯖꯃꯟꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ hoi makhoi je dum support tawi
ꯑꯗꯣ ꯃꯃꯥ ꯃꯄꯥ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯆꯥꯅ ꯔꯤꯛꯁ ꯂꯧꯕꯁꯦ ꯌꯥꯝ ꯀꯤꯖꯩꯌꯦꯕ ꯁꯣꯏꯈꯤꯗ꯭ꯔꯥꯅ ꯃꯆꯥ ꯋꯥꯍꯟꯅꯤꯡꯕ ꯃꯃꯥ ꯃꯄꯥ ꯂꯩꯄꯣꯠꯇꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯅ ꯀꯩꯅꯣ ꯀꯃꯔꯁ ꯇꯧꯕ ꯍꯥꯏꯁꯦ ꯄꯨꯔꯥ ꯔꯤꯛꯁ ꯑꯃ ꯂꯧꯕ ꯆꯞ ꯃꯥꯟꯅꯩꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯗꯗꯤ ꯀꯃꯔꯁꯀꯤ ꯃꯥꯒꯤ ꯂꯦꯚꯦꯜꯁꯦ ꯊꯥꯛꯁꯤ ꯌꯥꯝ ꯅꯦꯝꯅ ꯂꯩꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝ ꯈꯤꯇꯪ ꯆꯤꯡꯅꯕꯗꯤ ꯄꯣꯛꯈꯤꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯒꯤ ꯗ꯭ꯔꯤꯝꯅꯦ ꯍꯥꯏꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯦ ꯑꯗꯨꯅ ꯀ꯭ꯔꯦꯗꯤꯠꯁꯤ ꯑꯗꯨꯝ ꯃꯈꯣꯏꯗꯁꯨ ꯑꯗꯨꯝ ꯄꯤꯐꯝ ꯊꯣꯛꯑꯦ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯣꯏ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯨ ꯕꯤꯖꯤꯅꯦꯁ ꯇꯧꯕꯅꯤꯅ ꯃꯈꯣꯏꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯇꯩ ꯕꯤꯖꯤꯅꯦꯁꯁꯤ ꯑꯗꯨꯝ ꯄꯥꯝꯃ ꯂꯥꯛꯑꯦ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯍꯨꯠꯇ ꯑꯦꯝꯄ꯭ꯂꯣꯌꯔ ꯑꯣꯏꯅꯤꯡꯕꯒꯤ ꯑꯗꯨꯒꯤ ꯗ꯭ꯔꯤꯝ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯔꯒ ꯂꯥꯛꯄ ꯑꯗꯨꯒ ꯑꯗꯨꯝ ꯁꯤꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯅꯁꯨ ꯁꯥꯏꯟꯁ ꯂꯧꯅꯔꯒ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯀꯥꯟꯗ ꯖꯣꯕ ꯑꯃ ꯄꯥꯏꯕꯒꯤ ꯑꯗꯨꯒꯤ ꯀꯟꯁꯦꯞꯁꯤꯗ ꯑꯗꯨꯝ ꯂꯥꯛꯄꯅꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯍꯣꯡꯗꯣꯛꯈꯤꯕꯁꯦ ꯀꯣꯔꯣꯅꯥ ꯂꯥꯛꯄꯁꯦ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯦꯛꯁꯄꯣꯖ ꯐꯖꯅ ꯇꯧꯈ꯭ꯔꯦ ꯑꯩꯁꯦ ꯑꯗꯨꯀꯥꯟꯁꯤꯗ ꯕꯤꯖꯤꯅꯦꯁꯀꯤ ꯀꯥꯟꯅꯕ ꯕꯤꯖꯤꯅꯦꯁꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯀꯩ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯈꯪꯉꯛꯈ꯭ꯔꯦ ꯀꯃꯔꯁꯀꯤ ꯀꯥꯟꯅꯕ ꯈꯣꯠꯄꯁꯨ ꯑꯗꯨꯗꯒꯤ ꯈꯪꯉꯛꯈꯤꯕꯅꯦꯕ ꯏꯁꯥꯒꯤ ꯇꯦꯂꯦꯟꯁꯨ ꯀꯩꯗ ꯂꯩ ꯍꯥꯏꯕꯗꯨ ꯑꯗꯨꯗꯒꯤ ꯈꯪꯉꯛꯈ꯭ꯔꯦ ꯑꯗꯨꯅ ꯀꯃꯔꯁꯁꯦ ꯁꯨꯃꯥꯏꯅ ꯂꯧꯔꯒꯦꯅ ꯂꯧꯔꯛꯈꯤꯕꯅꯦ ꯂꯥꯏꯔꯤꯛꯀꯤ ꯃꯈꯣꯡꯗ ꯑꯗꯨꯝ ꯂꯩꯔꯒꯅ ꯏꯆꯥꯁꯤ ꯌꯥꯝ ꯐꯩꯌꯦꯅ ꯑꯗꯨꯝ ꯈꯟꯕꯁꯨ ꯂꯩꯌꯦꯕ ꯑꯗꯒꯤ ꯂꯥꯏꯔꯤꯛꯁꯤ ꯏꯄꯥ ꯄꯥꯗꯅ ꯉꯥꯏꯍꯥꯛꯇꯪ ꯊꯥꯗꯔꯒ ꯌꯥꯝ ꯊꯨꯅ ꯒ꯭ꯔꯦꯞꯁ ꯇꯧꯕ ꯉꯝꯕ ꯑꯗꯨꯁꯨ ꯂꯩꯌꯦꯕ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯦꯁ ꯑꯦ ꯁ꯭ꯇꯨꯗꯦꯟ ꯑꯃ ꯑꯣꯏꯅ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯁꯤ ꯂꯤꯗꯤꯌꯥ ꯁꯤ ꯑꯉꯥꯡ ꯃꯌꯥꯝꯁꯨ ꯇꯝꯖꯁꯅꯨꯀꯣ ꯅꯉꯣꯟꯗꯒꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯦ ꯍꯣꯏ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯀꯩꯅꯣꯗꯤ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏ ꯇꯣꯉꯥꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯇꯝꯁꯦ ꯑꯌꯨꯛꯇꯅ ꯍꯦꯟꯅ ꯍꯩꯅꯕ ꯃꯤ ꯂꯩ ꯅꯨꯡꯊꯤꯟꯗꯅ ꯍꯦꯟꯅ ꯍꯩꯅꯕ ꯃꯤ ꯂꯩ ꯑꯗꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯗꯥꯡꯁꯦ ꯌꯥꯝ ꯍꯩꯅꯖꯩꯕ ꯑꯗꯨꯅ ꯆꯥꯛ ꯆꯥꯇꯣꯛꯑꯕ ꯃꯇꯨꯡ ꯄꯨꯡ 9 ꯑꯗꯥꯏꯗꯒꯤ ꯑꯗꯨꯝ ꯄꯨꯡ 1-2 ꯐꯥꯎ ꯄꯥꯕꯒ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯝ ꯑꯌꯨꯛꯇꯗꯤ ꯑꯗꯨꯝ パーꯉꯝꯗ꯭ꯔꯦꯕ ꯑꯗꯨ ꯁ꯭ꯀꯨꯜ ꯆꯠꯂꯛꯄ ꯇꯥꯔꯒꯗꯤ ꯑꯃꯨꯛꯁꯨ ꯑꯩ ꯑꯦꯐꯔꯠꯇꯣ ꯊꯥꯗꯕ ꯉꯝꯗꯦ ꯋꯥꯔꯛꯄꯅꯤꯅ ꯄꯥꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯩꯅ ꯀꯩꯒꯨꯝꯕ ꯋꯥ ꯇꯥꯔꯒꯗꯤ ꯅꯝꯗꯅ ꯄꯥꯁꯜꯂꯨꯔꯒꯁꯨ ꯀꯣꯛꯇ ꯆꯪꯗꯕ ꯍꯣꯏ ꯀꯥꯟꯅꯗꯕ ꯑꯗꯨꯅ ꯑꯩꯒꯤ ꯑꯦꯐꯔꯠꯇꯣ ꯋꯦꯁ ꯑꯣꯏꯅꯤꯅ ꯑꯗꯨꯝ ꯍꯣꯠꯅꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯏꯁꯥꯒꯤ ꯆꯥꯅꯕꯗꯣ ꯌꯦꯡꯉꯒ ꯑꯣꯏꯅ ꯍꯣꯠꯅꯈꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯄꯦꯔꯦꯟꯁꯁꯤꯡꯗ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯁꯤꯒꯤ ꯃꯤꯌꯥꯝꯗ ꯍꯥꯏꯇꯥꯔꯦ ꯍꯥꯏꯖꯅꯤꯡꯕꯗꯤ ꯄꯦꯔꯦꯟꯁ ꯑꯃ ꯑꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯤꯅ ꯄꯥꯝꯕ ꯀꯩꯅꯣꯁꯤ ꯀꯌꯥ ꯌꯥꯝꯅ ꯄꯦꯔꯦꯟꯁꯀꯤ ꯁꯥꯏꯠꯇꯒꯤ ꯃꯥꯅ ꯍꯣꯠꯅꯒꯦ ꯑꯩ ꯁꯤꯃ ꯇꯥꯔꯒꯦꯠ ꯊꯝꯒꯦ ꯁꯤꯃ ꯇꯝꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯁꯤꯡꯁꯤ ꯃꯁꯤ ꯀꯌꯥꯝꯅ ꯇ꯭ꯔꯁ ꯇꯧꯕ ꯌꯥꯕꯒꯦ ꯌꯥꯗꯕꯒꯦ ꯍꯥꯏꯕꯁꯨ ꯆꯥꯎꯔꯥꯛꯄꯗꯤ ꯏꯆꯥꯅꯤꯅ ꯈꯪꯐꯝꯗꯤ ꯊꯣꯛꯑꯦ ꯑꯦꯖ ꯑꯦ ꯄꯦꯔꯦꯟ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤꯅ ꯈꯪꯕꯤꯔꯀꯥꯟꯗ ꯃꯣꯏꯅ ꯄꯥꯝꯕꯗꯨ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯃꯌꯥꯝꯅ ꯈꯟꯅꯩꯁꯤ ꯏꯆꯥꯁꯤ ꯀꯩꯅꯣꯃ ꯃꯥꯒꯤ ꯎꯠꯊꯣꯛꯆꯒꯗꯕ ꯃꯁꯥꯒꯤ ꯇꯦꯂꯦꯟꯇꯨ ꯅꯝꯁꯤꯟꯕꯤꯔꯒ ꯉꯁꯥꯏ ꯗꯣꯛꯇꯔ ꯇꯝꯃꯣꯏꯗꯧꯕ ꯏꯟꯖꯤꯅꯤꯌꯥꯔ ꯇꯝꯃꯣꯏꯗꯧꯕ ꯑꯉꯥꯡꯗꯨꯗ ꯉꯁꯥꯏꯒꯤ ꯏꯟꯖꯤꯅꯤꯌꯥꯔ ꯇꯝꯒꯗꯕꯅꯤ ꯗꯣꯛꯇꯔ ꯇꯝꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯅꯦꯝꯕ ꯌꯥꯗꯦ ꯈꯣꯠꯄ ꯌꯥꯗꯦ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯛꯄꯅꯤ ꯏꯄꯥ ꯍꯥꯛꯇꯛꯇꯒꯤ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯑꯣꯏꯕꯅꯤ ꯅꯪꯅ ꯑꯗꯨ ꯑꯣꯟꯅ ꯇꯩꯅ ꯆꯠꯈ꯭ꯔꯒꯗꯤ ꯁꯨꯃꯥꯏꯅ ꯂꯩꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕ ꯁꯤ ꯑꯣꯜ ꯀꯟꯁꯦꯞ ꯀꯧꯔꯦꯕ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯗꯣꯛꯇꯔ ꯉꯥꯛꯇ ꯏꯟꯖꯤꯅꯤꯌꯥꯔ ꯉꯥꯛꯇ ꯂꯩꯔꯒꯁꯨ ꯈꯨꯟꯅꯥꯏ ꯑꯃ ꯁꯃꯥꯖ ꯑꯃ ꯆꯥꯎꯈꯠꯄ ꯌꯥꯗꯕꯅꯤꯅ ꯃꯈꯜꯒꯤ ꯇꯁꯦꯡꯅ ꯑꯩ ꯏꯆꯥꯅꯨꯄꯤꯃꯛꯇꯗ ꯍꯥꯏꯖꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯃꯟꯕ ꯋꯥꯈꯜ ꯍꯥꯏꯇꯥꯔꯦ ꯑꯣꯜ ꯀꯟꯁꯦꯞꯇ ꯗꯣꯛꯇꯔ ꯇꯝꯗ꯭ꯔꯒꯗꯤ ꯏꯟꯖꯤꯅꯤꯌꯥꯔ ꯇꯝꯗ꯭ꯔꯒꯗꯤ IAS ꯑꯣꯏꯗ꯭ꯔꯒꯗꯤ ꯍꯥꯏꯕ ꯋꯥꯈꯜꯗꯨꯗ ꯂꯩꯔꯒꯗꯤ ꯁꯤꯒꯨꯝꯕ ꯉꯥꯛꯇ IAS ꯉꯥꯛꯇ ꯑꯗꯒꯤ ꯗꯣꯛꯇꯔ ꯉꯥꯛꯇ ꯏꯟꯖꯤꯅꯤꯌꯥꯔ ꯉꯥꯛꯇ ꯉꯥꯏꯔꯒꯁꯨ ꯈꯨꯟꯅꯥꯏꯁꯤ ꯂꯣꯏꯅ ꯃꯄꯨꯡ ꯐꯥꯕ ꯆꯥꯎꯈꯠꯄꯗꯤ ꯑꯣꯏꯔꯣꯏꯕ ꯁꯨꯃꯥꯏꯅ ꯑꯋꯥꯠꯄꯁꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯀꯃꯔꯁꯀꯤ ꯀꯩꯅꯣꯁꯤꯁꯨ ꯌꯥꯝꯅ ꯊꯥꯛꯁꯤꯁꯨ ꯌꯥꯝꯅ ꯍꯟꯊꯅ ꯂꯧꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯁꯦꯀꯦꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯋꯥꯔꯜꯗ ꯀꯔꯤ ꯇꯧꯔꯤ ꯈꯣꯠꯂꯤ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯈꯪꯕ ꯌꯥꯔꯕꯅꯤꯅ ꯁꯤꯒꯨꯝꯕꯁꯨ ꯊꯤꯖꯤꯟꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯣꯕꯥꯏꯜ ꯄꯥꯏꯅꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝꯕ ꯈꯪꯅꯕꯒꯤꯗꯃꯛꯇꯅꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯂꯥꯡꯐꯥꯡ ꯌꯦꯡꯅꯕꯒꯤ ꯄꯣꯠꯇꯤ ꯅꯠꯇꯦꯕ ꯌꯥꯝꯅ ꯌꯨꯁ ꯇꯧꯕ ꯌꯥꯕ ꯐꯦꯃꯤꯂꯤꯗ ꯀꯥꯟꯅꯕ ꯌꯥꯕ ꯁꯣꯁꯥꯏꯇꯤꯗ ꯀꯥꯟꯅꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯑꯗꯨ ꯃꯌꯥꯝꯗꯨ ꯅꯩꯅꯕꯤꯔꯀꯥꯟꯗ ꯃꯁꯤ ꯀꯥꯟꯅꯕꯁꯤꯡ ꯂꯧꯁꯤꯟꯕꯤꯔꯒ ꯑꯩ ꯏꯆꯥꯗ ꯁꯤ ꯁꯨꯃꯥꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯏ ꯈꯣꯠꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯅꯣꯂꯦꯖꯇꯨ ꯂꯧꯕꯤꯔꯀꯥꯟꯗ ꯏꯆꯥ ꯁꯦꯝꯕꯗꯁꯨ ꯌꯥꯝ ꯃꯇꯦꯡ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯀꯥꯟꯗ ꯌꯦꯡꯕꯤꯔꯒ ꯑꯩ ꯁꯤ ꯇꯧꯒꯗꯧꯅꯤ ꯈꯣꯠꯀꯗꯧꯅꯤ ꯄ꯭ꯔꯦꯁꯔ ꯇꯧꯒꯅꯤ ꯑꯄꯥꯝ ꯑꯄꯥꯝꯕꯗꯨꯗ ꯆꯠꯍꯟꯕꯤꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯄꯥꯛꯍꯟꯕꯤꯕꯅ ꯐꯩ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯏꯆꯥꯗꯨ ꯐꯅꯌꯥꯝꯅ ꯑꯩꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯥꯟꯗꯅ
ꯈꯣꯠꯇꯅ ꯀꯔꯣꯔꯗ ꯄꯩꯔꯝꯃꯒꯁꯨ ꯃꯁꯥꯒꯤ ꯇꯦꯂꯦꯟꯇꯨꯅ ꯅꯣꯂꯦꯖꯇꯨꯅ ꯂꯩꯇ꯭ꯔꯒꯗꯤ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯂꯟ ꯊꯨꯝ ꯍꯥꯏꯗꯨꯗꯤ ꯃꯤꯀꯨꯞꯈꯛꯇ ꯂꯣꯏꯕ ꯄꯣꯠꯅꯤ ꯑꯗꯨꯃꯥꯏꯅ ꯃꯥꯡꯈꯤꯅꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅꯁꯨ ꯉꯁꯥꯏꯒꯤ ꯏꯟꯀꯝ ꯌꯥꯝꯅ ꯅꯦꯝꯖꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯈꯟꯖꯩ ꯃꯥꯒꯤ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯉꯁꯥꯏꯒꯤ ꯁꯝ ꯂꯥꯛ ꯈꯔ ꯀ꯭ꯔꯣꯔ ꯈꯔ ꯊꯝꯗꯧ ꯁꯔꯨꯛ ꯃꯄꯨꯡ ꯐꯥꯕ ꯅꯣꯂꯦꯖꯁꯤ ꯂꯩꯍꯜꯍꯧꯔꯒꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯟꯖꯕ ꯌꯥꯕ ꯄꯣꯠꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯈꯣই ꯂꯨꯄꯥ ꯑꯃꯐꯥꯎ ꯁꯦꯚꯤꯡ ꯇꯧꯗ꯭ꯔꯒꯁꯨ ꯂꯩꯍꯧꯗ꯭ꯔꯒꯁꯨ ꯃꯈꯣꯏꯁꯤ ꯀꯩꯅꯣ ꯃꯄꯨꯡ ꯐꯥꯕ ꯅꯣꯂꯦꯖ ꯂꯩꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯍꯣꯠꯅꯖꯔꯒ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯒꯤ ꯁꯤ ꯋꯥꯈꯜꯁꯤ ꯊꯥꯗꯖꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔꯒ ꯁꯦꯝꯖꯔꯛꯄꯅꯤ ꯑꯃꯨꯛ ꯒꯦꯝꯒ ꯑꯗꯨꯝ ꯁꯥꯟꯅꯈꯤꯗꯅ ꯑꯗꯒꯤ ꯃꯥꯒꯤ ꯍꯩꯅꯕ ꯑꯃ ꯇꯧꯈꯤꯗꯅ ꯃꯗꯨꯃꯛꯅ ꯍꯦꯜꯊ ꯏꯁꯨ ꯂꯥꯛꯄꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯍꯛꯆꯥꯡ ꯐꯠꯇ꯭ꯔꯒꯗꯤ ꯅꯪꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯐꯅꯌꯥꯝ ꯄꯥꯅꯤꯡꯉꯦꯅꯁꯨ ꯄꯥꯕ ꯉꯝꯕ ꯅꯠꯇꯦꯕ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯕꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯥꯏꯁꯤ ꯍꯦꯜꯗꯤ ꯑꯣꯏꯍꯟꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯑꯗꯒꯤ ꯃꯦꯟꯇꯦꯜꯂꯤ ꯄꯤꯁ ꯑꯣꯏꯍꯟꯕ ꯑꯃꯁꯨ ꯃꯊꯧ ꯇꯥꯏ ꯁꯤꯒꯤꯁꯤꯗꯗꯤ ꯀꯔꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯅꯪꯅ ꯑꯦꯠꯂꯤꯁ 2 to 3 hours ꯈꯛꯇꯪ ꯄꯥꯔꯒꯁꯨ ꯅꯪꯅ ꯄꯥꯔꯤꯕ ꯈꯔꯗꯣ ꯒ꯭ꯔꯥꯁ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤ ꯇꯦꯛꯅꯤꯛꯁ ꯀꯔꯤ ꯁꯤꯖꯤꯟꯅꯈꯤꯕꯗꯤ ꯂꯩ ꯀꯃꯥꯏꯅ ꯇꯧꯏ ꯍꯣꯏ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯁꯦ ꯍꯦꯟꯅ ꯏꯐꯦꯛꯇꯤቭ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩ ꯃꯇꯝ ꯌꯥꯊꯣꯛꯑꯦ ꯍꯥꯏꯗꯤ 30 minutes-ꯃꯨꯛ ꯂꯩꯔꯒ 5 minutes break ꯂꯧꯔꯒ ꯉꯥꯏꯍꯥꯛꯇꯪ ꯄꯥꯋꯔ ꯅꯦꯞꯀꯨꯝꯕ ꯂꯧꯔꯒ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨꯒ ꯃꯔꯛꯇ ꯀꯩ ꯍꯥꯏꯅꯤ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯜꯂꯛꯑꯒꯁꯨ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯄꯥꯕ ꯆꯪꯗꯕꯅꯤꯅ ꯃꯦꯗꯤꯇꯦꯁꯟꯒꯨꯝꯕ ꯇꯧꯕ ꯑꯗꯨꯒ ꯑꯩ ꯕ꯭ꯔꯗꯔꯒꯁꯨ ꯑꯗꯨꯝ ꯋꯥꯀꯤꯡ ꯆꯠꯄ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯇꯧꯋꯦ ꯃꯔꯛꯇ ꯑꯦꯛꯁꯔꯁꯥꯏꯖꯁꯨ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯣꯀꯦ ꯀꯩꯅꯣꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤ ꯈꯛꯇꯅꯦ ꯑꯩꯒꯤ ꯏꯕꯨꯡ ꯑꯃꯒ ꯅꯕꯨꯡꯒ ꯂꯤꯗꯤꯌꯥꯒ ꯑꯣꯀꯦ ꯗꯗꯥꯗꯤ ꯀꯩꯗꯧꯋꯦ ꯗꯗꯥ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯑꯣꯀꯦ ꯗꯗꯥꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕ꯭ꯔꯥ ꯇꯧꯋꯦ ꯑꯣꯀꯦ ꯚꯦꯔꯤ ꯒꯨꯗ ꯌꯥꯝ ꯐꯩ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯦꯃꯤꯂꯤꯁꯦ ꯃꯔꯤ ꯈꯛꯇꯅꯦꯕ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯄꯤꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯦꯃꯤꯂꯤꯗꯨꯅꯦ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯇ꯭ꯔꯦꯟ ꯂꯥꯛꯄꯁꯦ ꯒꯣꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯁꯦ ꯑꯁꯤꯗ ꯃꯥꯒꯤ ꯂꯤꯗꯔꯁꯤꯞ ꯍꯥꯏꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯒꯥꯏꯗꯦꯟꯁꯇ ꯃꯈꯥꯗ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯦ ꯐꯠꯂꯛꯇꯕ ꯇꯥꯔꯒꯗꯤ ꯁ꯭ꯀꯨꯜꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯐꯠꯇꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯇꯤꯖꯤꯒꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯦ ꯌꯥꯝ ꯐꯩ ꯃꯥꯒꯤ ꯂꯤꯗꯔꯁꯤꯞꯁꯦ ꯌꯥꯝ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯇꯧꯕꯅꯤꯅ ꯑꯗꯨ ꯁꯤꯒꯤ ꯇ꯭ꯔꯦꯟꯁꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯁꯤ ꯃꯥꯏꯟꯁꯦꯠꯁꯦ ꯈꯤꯇꯪ ꯍꯣꯡꯗꯣꯛꯄꯗꯤ ꯗꯔꯀꯥꯔ ꯇꯥꯏꯌꯦꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯇꯤꯖꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯔꯛꯄꯗ ꯁꯨꯃꯥꯏꯅ ꯍꯥꯏꯈꯤꯕ ꯇꯤꯖꯤꯗꯒꯤ ꯍꯧꯈꯤꯕ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯁ꯭ꯄꯨꯟ ꯐꯤꯗꯔ ꯑꯝꯇ ꯅꯠꯇꯦꯕ ꯑꯗꯣ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯁ꯭ꯄꯨꯟ ꯐꯤꯗꯤꯡꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯥꯛꯄꯁꯦ ꯑꯁꯤ ꯈꯤꯇꯪ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯒꯣꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯃꯆꯥꯁꯤꯡ ꯑꯇꯣꯞꯄ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯊꯥꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯑꯗꯨꯝ ꯃꯁꯥꯅ ꯑꯣꯏꯖꯔꯤꯕ ꯁ꯭ꯀꯨꯜꯁꯦ ꯑꯁꯤꯗꯁꯨ ꯑꯗꯨꯝ ꯇ꯭ꯔꯁ ꯑꯣꯏꯔꯒ ꯇꯝꯍꯟꯒꯦ ꯍꯥꯏꯔꯁꯨ ꯐꯪꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯁꯤꯡꯒꯤ ꯃꯆꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯀ꯭ꯂꯥꯁꯁꯦ ꯑꯗꯨꯝ ꯋꯥꯔꯤ ꯂꯤ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯁꯨꯃꯥꯏꯅ ꯇꯤꯆꯔꯁꯀꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯁꯤꯁꯨ ꯀꯩꯒꯨꯝꯕ ꯒꯣꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯁꯤꯗ ꯇꯝꯃꯛꯄ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯄꯕ꯭ꯂꯤꯛꯀꯤ ꯃꯥꯒꯤ ꯃꯥꯒꯤ ꯋꯥꯈꯜꯁꯤꯁꯨ ꯍꯣꯡꯗꯣꯔꯛꯑꯒ ꯐꯣꯂꯣ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯌꯦꯁ ꯌꯥꯝ ꯐꯖꯩ ꯂꯤꯂꯤꯌꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ 12ꯀꯤ ꯀꯣꯃꯔꯁꯀꯤ ꯇꯣꯄꯔ ꯑꯣꯏꯔꯦ ꯃꯈꯥ ꯇꯥꯕꯗꯤ ꯂꯤꯂꯤꯌꯥ ꯀꯔꯤ ꯄ꯭ꯂꯥꯟ ꯀꯃꯥꯏꯅ ꯂꯩꯔꯤ ꯑꯩ ꯃꯈꯥ ꯇꯥꯕꯁꯦ CA ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯆꯥꯔꯇꯔ ꯑꯦꯀꯥꯎꯟꯇꯦꯟ ꯃꯦꯗ ꯑꯦꯛꯖꯥꯝ ꯂꯩ ꯑꯁꯤ ꯊꯥꯔꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯝꯅꯕꯒꯤꯗꯃꯛꯇ ꯗꯦꯜꯂꯤꯗ ꯆꯠꯂꯅꯤ ꯍꯣꯏ ꯑꯩꯒꯤ ꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯑꯩꯒꯤ ꯌꯪꯁꯇꯔꯁꯤꯡꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯃꯈꯣꯏꯒꯤ ꯃꯁꯥꯒꯤ ꯗ꯭ꯔꯤꯝ ꯑꯃꯃꯝꯗꯤ ꯑꯩꯅ ꯂꯣꯏ ꯂꯩꯍꯟꯖꯅꯤꯡꯉꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯆꯤꯜꯗ꯭ꯔꯦꯟ ꯃꯌꯥꯝꯁꯦ ꯃꯁꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯦꯂꯦꯟ ꯑꯃꯃꯝ ꯂꯣꯏ ꯂꯩꯖꯕ ꯉꯥꯛꯇꯅꯤ ꯖꯒꯣꯏꯗ ꯍꯩꯕꯁꯨ ꯌꯥꯎꯏ ꯂꯥꯏꯔꯤꯛꯇ ꯃꯁꯥꯒꯤ ꯑꯗꯨꯝ ꯍꯩꯖꯕꯁꯨ ꯌꯥꯎꯏ ꯂꯥꯏ ꯌꯦꯛꯄ ꯍꯩꯕꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯃꯁꯥꯒꯤ ꯁꯤꯒꯤ ꯇꯦꯂꯦꯟꯁꯦ ꯑꯁꯤꯗ ꯑꯗꯨꯝ ꯐꯣꯀꯁ ꯇꯧꯔꯒ ꯑꯩꯒꯤ ꯗ꯭ꯔꯤꯝꯗꯣ ꯁꯤꯃꯗꯤ ꯌꯧꯅꯤ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯑꯆꯧꯕ ꯗ꯭ꯔꯤꯝ ꯑꯃ ꯊꯝꯃꯕ ꯃꯇꯨꯡꯗ ꯑꯩ ꯏꯁꯥꯅ ꯃꯗꯨ ꯌꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯣ ꯕꯤꯂꯤꯐ ꯇꯧꯖꯔꯕ ꯃꯇꯨꯡꯗ ꯏꯁꯥꯒꯤ ꯁꯦꯜꯐ ꯏꯃꯦꯖꯁꯨ ꯍꯣꯡꯉꯛꯑꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯗ꯭ꯔꯤꯝꯁꯤ ꯐꯪꯅꯕ ꯆꯠꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯍꯣꯏ ꯑꯩꯅ ꯄꯦꯔꯦꯟꯁꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯄꯦꯔꯦꯟꯁ ꯈꯨꯗꯤꯡꯃꯛ ꯃꯁꯥꯒꯤ ꯃꯆꯥꯁꯤꯡꯒꯤ ꯇꯦꯂꯦꯟꯁꯦ ꯑꯁꯤꯗ ꯇ꯭ꯔꯁ ꯊꯝꯍꯟꯅꯤꯡꯉꯦ ꯍꯥꯏꯖꯅꯤꯡꯉꯤ ꯃꯁꯥꯒꯤ ꯇꯦꯂꯦꯟ ꯂꯩꯖꯔꯤꯕ ꯌꯨꯅꯤꯛꯅꯦꯁꯁꯦ ꯑꯁꯤꯁꯦ ꯑꯩꯈꯣꯏꯅ ꯑꯦꯛꯁꯦꯞ ꯇꯧꯕꯤꯌꯣꯅ ꯄꯦꯔꯦꯟꯁꯁꯤꯡꯗꯁꯨ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯁꯥ ꯃꯊꯟꯗ ꯄꯦꯔꯦꯟꯁꯀꯤ ꯑꯦꯒꯦꯟꯁꯇ ꯆꯠꯂꯒ ꯁꯛꯁꯦꯁ ꯑꯣꯏꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯑꯗꯨꯒ ꯄꯦꯔꯦꯟꯁꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯂꯝꯕꯤꯗ ꯆꯪꯉꯨꯔꯀꯥꯟꯗ ꯃꯁꯥꯒꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯁꯛꯁꯦꯁ ꯑꯣꯏꯖꯒꯗꯕ ꯃꯤꯁꯨ ꯐꯦꯂꯤꯌꯔꯁ ꯑꯣꯏꯈꯤꯕꯁꯨ ꯐꯅꯌꯥꯝ ꯌꯥꯎꯔꯤꯕꯅꯦꯕ ꯑꯗꯨꯅ ꯄꯦꯔꯦꯟꯁꯁꯤꯡꯅꯁꯨ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯁꯤ ꯄꯥꯝꯃꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯒꯤ ꯃꯣꯠꯇꯁꯨ ꯏꯆꯥꯁꯤꯅ ꯆꯠꯀꯦ ꯍꯥꯏꯕ ꯂꯝꯕꯤꯗꯣ ꯑꯗꯨ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯣꯏꯒꯤ ꯐꯨꯜ ꯁꯞꯄꯣꯔꯠꯇ ꯃꯣꯏꯒꯤ ꯑꯄꯥꯝꯕꯗꯣ
ꯆꯠꯍꯟꯕꯁꯦ ꯑꯩꯒꯤꯁꯨ ꯄꯥꯝꯖꯩ. Okay. Yang nungaijay, thank you very much. Ato Lidia wahang amani khatang hangi ko. Lidia hojiksi papa na sudum hari duni. Haidi pot khuding maki maki negative impact amadi positive impact se dum lo natra. Adu phone ai se duki mati kana ro posak ama khakne adu sibu misuse tawra na punsi makeup ama hau da khoi lekha taninga gi machak oi bani natra. Habadi masida koina aranba kainoma koina viral chalan kholandana tawgadi sisu aranba ama khakne adu adum Lidia su phone adum seasonaragani adumapu ke haini phone da pura addicted oiba ngang singse haidi karamba mong da phone je haidi namju parangani lesabi machanina si matang da su kitang angtang thambiramuni Lidia phone da edit su base dum hojiki matanda yang hingate haba tare ado asi akhoi seasonaba haika phone je kanai amasung manghanle habisu positive function negative lay habisi dum yajare ado masi seasonaiba mi da depend tawe hab tare phone da depend tawdeba ado da karamba kamaina seasonaragadi hena kanagani habado ado akhoi isana khangna seasonaragadi akhoi youth ta manghanliba mayamju kanba ngangdi na haijani. Okay. The game habidi angan kharasu dum khoi thengnai habidi mama babana aigi si tawbide coaching adu thabide tuition adu tawbide aduduna aise mai thirine haidana ngasagi mana mai thibasigi kaino se mama mapa da wina piba sigi matang dadi Lidia kari haini asi miyoi amagi success habaje akhoi isada loin depend tawba ngantaneba akhoi isada loinamak akhoi isana bu hotnaragadi dum success oini akhoi ima ipana phana coaching thabide tuition tawhanbide haigasu akhoi school gi oja myam nari dum support tawbinaba dugi su mathakta hauski social phone gi matamnina internet tagi loinama material phangdaba leiteba ai isamaksu ayamba dum net tagi dum ayamba dum thiraga isai thanda knowledge tanba su myam yawrini aduna success oye haragadi sada believe tawgadabni smaina parents ta thangjanba haibsidi kaino excuse ama makhala ama ne haitare aduna isana bhona jargadi loi phangdabadi leiro haibje haijani Lidia atopa Lidia di coaching class kari kara extra di chala prokamai to coaching je chatle smaina aina class 10 lorakpagi matang sida koi laiba ki irang laksinbadagi school yang ina kari de sahi loramdai da tha amani tumai karaga loisangibaneba duna sona kandadi aigi patient nama ju leijarappadina commerce yam tamjaningba aduna kamai tawdage na dum thirakpa kanjida oja koi class 10 da takpira oja amna noi commerce ki oja am sida leibadi ne mangon da chatlo kana dumaina haya kanda tamakibade koi manaktani dum uripu asigagi sarde ki sorna mangon da tammi loisalakpada koi hojik handaki commerce ki topper oiba koi gi Warepam Lidia gi yumda laktuna koi gi newtv na amagi punsi marel aduga mama baba na kamaina support tawi magi lai kamaina pai adugi magi tungi career sima kari pami habisi matang da koi ori sana jagre masida loisalakpada thamjani wafam di koi Lidia na su thambiba whatever koi gi apamba habisi ai isada lay habaduni Lidia gi mama baba adu hangna shell hena haidi government service ka tawdana adu hangna yamna well to do of a family nate adu mapu masagi haidi masida haurakpada du mak habiri duni masagi yumda duk sarakanda machilbana ani chapchana mahi tamandana pukhalaiba adumba parents amakhakni hairiba ko gi Lidia gi mama baba ani makisu yamna thagatningai ni masida inkhalaiba nahasingda thamjaningba wafamdi ima baba na sel yamna paidaba yamna support tawdaba ki kashu hena thoidokte whatever Lidia na sudumak thambiri tuni hojikti yamna chakhatpagi matung ina koina phone si yamna positive oiba na seasonaragadi akogi satra singna pamliba khangingliba khudingmak phone dagi akogi net ki khuthang dagi internet ta whatever loimak phange sigi kanabasi lobiduna hena pesa chalhan bagi mota si lobiu duga hekta akogi tuition gi culture amakak laibasi su masisu adu pakna hena thoidokna masisu mathau tari habadasu akogi Lidia na thambiri aduga yam hena masida
ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯗꯁꯨ ꯏꯆꯥꯁꯤꯡꯒꯤ ꯑꯄꯥꯝꯕꯁꯤꯗ ꯑꯩꯈꯣꯏꯅ ꯏꯆꯥꯁꯤꯒꯤ ꯄꯣꯛꯄꯗ ꯀꯔꯝꯕ ꯍꯤꯗꯟ ꯃꯥꯒꯤ ꯁ꯭ꯀꯤꯜ ꯌꯥꯎꯔꯛꯏ ꯍꯥꯏꯕꯁꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯅ ꯈꯪꯗꯣꯛꯄꯤꯔꯒ ꯏꯆꯥꯁꯤꯡꯅ ꯄꯥꯝꯃꯤꯕꯁꯤꯗ ꯑꯦꯟꯀꯔꯦꯖ ꯇꯧꯕꯤꯔꯒ ꯍꯦꯟꯅ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯗꯨꯒ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯏꯆꯥꯁꯤꯡ ꯄꯨꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯔꯣꯜꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯗꯤꯌꯥ ꯎꯅꯕ ꯂꯥꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ. Thank you very much.